ai sama Srinivas Laisam ngarang tang taramote sinung dawar masida ai isa khangandana ai gi ebi ko masida sinale mai rum ki sinaraga ga and the mai sono ga ebi gi post timeline da mai ni china ba post ama thangalamle sinale mam hari mu psi nusi baini nusi mande hari ba project asida hana kumlamaga magi masagi problem khara leibadagi maji tanthoki aduna maram oiraga da magi mai song naba ai account sizinaraga togibani hirmasida aiga dayanandaga mariamta leinajade aingondagi paisa pugibju leite aduga ima ba hoidagi paisa lobibju leite hoi aina kena torobudi makta ebi process ai account pahal budi makta ai mayam da lale hajari aduga dayanandagi mai sokhan begi makta ai dayanandaju aina lale na singtokjari Leisabi mayam ay wam ta haizage leisana pregnant ohenbigano leisaringay nusinaringay pakhanga haksang pithokpigano ado hojik paijari proof amani kanagumbi leisabi amagi line ani singbagi proof ni masi nungaite mapa kanano ju khangdre nupa do anagi nupa ani koibani standby gi oidura real hero boyfriend gi oidura khangjadre ana last adi imung manung natano pai leite nupa do jomu thibo khopa magi nate na ko to ko ana gyamen ta de standby gi oidura mai boyfriend real boyfriend gi oidura habadu whatever oinibo jerasanu teacher ne request tawjari ko ase khoiramjaraga nonjaraga Manipurda laiba leisabi amatta leisaringayda aksang kaya to kupsan biyu protect to biyu madu piyu haiba nupa do khudakta tokno khudakta block to biyu na haizari hairiba Manipurda laiba leisabi habani whatever proof oramba yai oramdaba yai akaknana panjadraga su komya ada mitei oramba yai to proof oramba yai ko maram aduna adu khangna satpiu request tawjari koina aduduna leisana haksang pithokpigano habasina nachegi apeloi jage yai fare